mayam punamuk channel asigi maikai amuka hanna taramna oksari matam kuina mayam gi seba lep durabagi tungda ngasidi anauba film amagi explanation puduna laktari mayam gi apamba ningba tungnaba hotnabada YouTube company na tha ahum block tawrure copyright chabadagi aisu phanati section na kanna hotnabani adubu yadi video thagatpaga copyright hekta pirakpa natabanina problem yawkre khanna mathang aiso video do thagatdure numit tarani gi matungda video ahum amuktata punna copyright pisilakle adudagi aigi YouTube account se karisu tawbanang haudana block tawsilakibani masigi makha taabadi ai YouTube thadoklage haina khanduna leirurabani adubu aigi nungsizarba subscriber mayamna video thagat piro o haina message thajilakpa mayam ase ubada aigi mangluraba thauna se amuk hakat pirakuna ngasidi mayam gi seba channel na makha taana leptana mayam gi seba tawrage haina anouba film amagi explanation puduna laktare mayamna nungsibiduna hena support tawbiu nungsibiu YouTube channel ama hingna bohon abada aduki matik wai maramdi aigi de support tawbinaba kanasu leikide aina horakpada mateng pangbinaba kayarak haijaki adubu paisa piba ngamdabanina kanana su mateng pangbikide ai hotnabadi lekkide isorgi thawjaldagi mayamgi supportagi ngasidi mit mai pangba khara dingamjari pumnamakse aigi nungsizarba subscriber singda credit pijari mayamna nungsibiramdraba support tawbiramdraba ngasigi phibamse yauba ngamlamloi mayam pumnamukku hanna channel gi maikaidagi thagatpa amasung tawbimal putchari mayamgi tamakta nungairaba Hollywood film amagi explanation puduna lakpaga loinana channel asigi maikaidagi amuka hanna taramna oksari film asigi mamingdi Benjamin Trouble kawi film asi 2015 da puthokiba film ni director na Kai Efron na oiki aduga writer na Lee Ross na oiki film ase thriller amasung romance category da puthokiba film amani lairaba nupa amabu kaisu leite khalladuna hundoklamlaga paisa paiba nupa amaga koina khiba matam khara leiraga lairaba paisa paijadaba nupa asina maraibok pabadagi paisa paikhalakpa yamna interesting oiba wari ni phare mayam film asige wari liba hauzaragi film asige ahanba sinda Benjamin kauba nupa ama uhalle nupa ase maga nungsinajabi Aurora kaubi nupi amana mabu paisa paide paisa thokpa yaba thabak amata taude haina punna laiminarambadagi tanthorakle aduga Aurora paisa paiba nupa amaga magi partner semkhe Benjamin hojikti mangonda hingnabagi lambi amata leiramde mana sum lambi da chatna khalakpada Miles kauba mamanaba amadagi mateng laurage khanna phone tawromi Benjamin Miles da mateng khara pangbiu haina haijarami matam khara ki mamang da su Benjamin Miles dagi mateng lauki matam duda Miles na pangbiraktiba mateng ado Benjamin na singkide maram asina Miles na mateng pangbagi mahutta hina nganglaklam upai leitraba Benjamin mafam amada phamduna kangaunaraga leiram tanja asida Quran bakhara laklaga Benjamin ki bag amakhak yawjarakpado munbirami adu tasunatana pusu puram laga chenkhe Benjamin karisu tawba ngamdana leihore Benjamin hanadagi matha saraga leiringai mathakta amuka hena matha saram haujikti mage masada yawriba haibu thainagi phone ariba macha amakhak ngai hore asumna Benjamin matha sana leiringai prank kauba mage mamanaba amana phone tawraklami aduga mamanaba aduna Benjamin da thabiki offer ama pirami Benjamin panthaba tawdana mamanaba Frank ki manakta unaba chalami Frank ki mana yauraba matung Frank na Benjamin da fi hongnaba pirami hi asi custom design amani masi setlaga lambi da chatliba mi singbu phagi tawduna nokhanba joker ki mawong da lauduna mi bu harauhanba adudagi mi sing aduna su makoi ki matau adubu nungsiduna paisa thatharamba masigi paisa kutan asi oiram Benjamin di thabak amadi tawdore haina harau lakdabni adubu Frank ki thabak asi khangbadagi khanjaramba asa punamak kai khiram Frank Benjamin ki mawong matau ubada wari makha taraduna hairami nang karisu khanganu thabak haibase chilhau thiba yat masida phanglakpa paisa punamak aikoi ani chap manana takhai ye na si haina puking thogat piram Benjamin atopo option amata leitabani pamda thabak ase taurage haina pirakliba custom dress ado setillaga thabak tawba hauke lambi da lakpa mi mayam singda jok tawduna makoi ki haijabi kaya ulami makoi ki mawong matau asida mioi kharasu selfie kapsi haina kapminarami asumna numittupa ama thabak tawraba matung thabak loiraduna aphangba paisa ado yenarami preng na tangkhai yena si hai hibatuki
ꯑꯣꯅ ꯇꯩꯅꯕꯗ ꯕꯦꯟꯖꯥꯃꯤꯟꯗ ꯄꯩꯁꯥ ꯈꯖꯤꯛ ꯄꯤꯔꯒ ꯑꯌꯥꯝꯕ ꯁꯔꯨꯛ ꯐ꯭ꯔꯦꯡꯅ ꯄꯥꯏꯖꯤꯜꯍꯧꯔꯦ ꯐꯤꯚꯝ ꯑꯁꯤꯗꯁꯨ ꯕꯦꯟ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯑꯄꯤꯕ ꯈꯔꯗꯣ ꯄꯨꯔꯒ ꯂꯥꯛꯂꯦ ꯃꯥꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯕꯦꯟ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯒꯦꯡ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯐꯨꯔꯝꯃꯤ ꯕꯦꯟ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯦꯟꯕꯨ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯄꯤꯊꯛꯄꯤꯔꯝꯃꯤ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤꯗꯨꯅ ꯕꯦꯟ ꯑꯌꯥꯎꯕ ꯄꯩꯁꯥ ꯈꯔ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯕꯦꯟꯅ ꯄꯩꯁꯥ ꯄꯤꯔꯛꯄ ꯑꯗꯨꯗ ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯕꯦꯟ ꯄꯤꯔꯝꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯣ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯄ꯭ꯔꯞ ꯁꯦꯠꯆꯤꯜꯂꯒ ꯑꯅꯛꯄꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯗ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨꯅꯁꯨ ꯕꯦꯟꯒꯤ ꯃꯁꯥꯕꯨ ꯅꯤꯡꯊꯤꯖꯅ ꯆꯦꯛꯑꯞ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯦꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯁꯥꯗꯗꯤ ꯑꯁꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯣꯛꯇꯔꯒꯤ ꯋꯥ ꯇꯥꯕꯗ ꯕꯦꯟ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯒꯦꯡ ꯑꯅꯤꯗꯨꯅ ꯌꯥꯝ ꯊꯤꯅ ꯄꯨꯔꯝꯕꯗꯒꯤ ꯑꯩꯁꯦ ꯋꯥꯟꯊꯗꯨꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯊꯨꯅ ꯑꯁꯣꯛꯄ ꯐꯔꯝꯂꯤꯕꯅꯣ ꯈꯟꯕꯗ ꯋꯥꯈꯜ ꯆꯃꯝꯅꯔꯝꯃꯤ ꯑꯁꯨꯝꯅ ꯕꯦꯟ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯒ ꯀꯥꯎꯟꯇꯔꯗ ꯆꯪꯂꯝꯃꯤ ꯂꯥꯌꯦꯡꯕꯒꯤ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥ ꯄꯤꯅꯕ ꯇꯧꯕꯇꯕꯨ ꯕꯦꯟꯗꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯀꯥꯎꯟꯇꯔꯗ ꯆꯪꯁꯤꯜꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯖꯔꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯕꯅꯤ ꯀꯥꯎꯟꯇꯔ ꯍꯦꯛ ꯌꯧꯕꯒ ꯕꯦꯟꯅ ꯀꯥꯎꯟꯇꯔꯗ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯀꯥꯏ ꯇꯁꯦꯡꯅ ꯑꯩ ꯄꯩꯁꯥ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯎꯠꯀꯦ ꯇꯧꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯄꯣꯀꯦꯠꯇ ꯍꯨꯝꯂꯨꯕꯗꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯝꯂꯦ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯌꯥꯎꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯕꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯕꯦꯟ ꯉꯛꯅ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥ ꯄꯤꯊꯣꯛꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯃꯄꯥꯟ ꯍꯦꯛ ꯌꯧꯊꯣꯔꯛꯄꯒ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯅꯦꯜꯁꯟ ꯀꯧꯕ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯕꯦꯟ ꯑꯃꯗꯤ ꯅꯦꯜꯁꯟ ꯃꯇꯝꯗꯨꯗ ꯗ꯭ꯔꯒ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯖꯔꯛꯇꯨꯅ ꯊꯕꯛ ꯑꯗꯣ ꯊꯥꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯟꯒꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯣ ꯅꯦꯜꯁꯟꯅ ꯎꯕꯗꯒꯤ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯔꯝꯃꯤ ꯕꯦꯟꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯐꯔꯦꯅꯦ ꯆꯥꯔꯨꯔꯁꯤ ꯍꯥꯏꯅꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤ ꯆꯥꯔꯤꯉꯩ ꯅꯦꯜꯁꯟꯒꯤ ꯐꯣꯟꯗ ꯒ꯭ꯂꯤꯠꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯒ꯭ꯂꯤꯠꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯇꯝ ꯑꯃꯗ ꯕꯦꯟꯒꯤꯁꯨ ꯕꯣꯁ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯅꯦꯜꯁꯟꯅ ꯕꯦꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯒ꯭ꯂꯤꯠꯁꯅ ꯇꯟꯖꯥ ꯌꯥꯝ ꯆꯥꯔꯦ ꯕꯦꯟꯗꯨ ꯐꯣꯟ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯟꯗꯤ ꯕꯣꯁ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯎ ꯐꯥꯎꯅꯕ ꯄꯥꯝꯖꯗꯕꯅꯤ ꯅꯦꯜꯁꯟꯅ ꯃꯥꯒ ꯄꯨꯜꯂꯤ ꯍꯥꯏꯈꯤꯕꯗꯨꯗ ꯐꯣꯟꯗꯣ ꯄꯥꯏꯔꯣꯏ ꯍꯥꯏꯕ ꯉꯝꯗꯅ パイキ ꯒ꯭ꯂꯤꯠꯁꯅ ꯕꯦꯟꯗ ꯃꯇꯝ ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ ꯑꯊꯨꯕꯗ ꯃꯥꯒ ꯎꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯟꯊꯕ ꯇꯧꯗꯅ ꯒ꯭ꯂꯤꯠꯁꯀꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ ꯃꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯅꯔꯕ ꯃꯇꯨꯡ ꯒ꯭ꯂꯤꯠꯁꯅ ꯕꯦꯟꯗ ꯍꯥꯟꯅꯒꯨꯝꯅ ꯗ꯭ꯔꯒ ꯌꯣꯟꯕ ꯍꯧꯅꯕ ꯍꯥꯏꯔꯝꯃꯤ ꯕꯦꯟ ꯒ꯭ꯂꯤꯠꯁꯀꯤ ꯋꯥꯐꯝ ꯑꯁꯦ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯅꯣꯕꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯝꯃꯤ ꯕꯦꯟ ꯅꯣꯕꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯒ꯭ꯂꯤꯠꯁꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯅꯣꯕꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝ ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯒꯤ ꯁꯦꯟꯈꯥꯏ ꯄꯤꯌꯨ ꯍꯥꯏꯅ ꯁ꯭ꯇꯦꯐꯦꯟ ꯑꯃꯗꯤ ꯃꯤꯡꯒꯜ ꯀꯧꯕ ꯃꯥꯐꯤꯌꯥꯒꯤ ꯂꯤꯗꯔ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯒ꯭ꯂꯤꯠꯁꯇꯤ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯕꯦꯟꯁꯨ ꯄꯨꯟꯅ ꯂꯩꯔꯝꯂꯕꯅꯤನ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯕꯦꯟꯗꯤ ꯇꯁꯦꯡꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯄꯤꯅꯕ ꯌꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯐꯤꯌꯥꯒꯤ ꯒꯦꯡ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯃꯆꯤꯟ ꯊꯤꯕꯅꯤ ꯄꯩꯁꯥ ꯄꯤꯗꯅꯕ ꯀꯗꯔ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯕꯦꯟꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯆꯦꯛ ꯇꯧꯔꯝꯃꯤ ꯕꯦꯟꯒꯤ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯝꯕꯗꯒꯤ ꯃꯗꯨ ꯂꯧꯔꯒ ꯕꯦꯟꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯕꯦꯟꯗꯤ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯄꯩꯁꯥ ꯌꯥꯎꯔꯝꯕꯁꯤda ꯉꯛꯇꯨꯅ ꯂꯩꯔꯦ ꯂꯨꯄꯥ ꯑꯃꯐꯥꯎ ꯌꯥꯎꯈꯤꯗꯕ ꯄꯣꯀꯦꯠ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯗꯨꯝ ꯌꯥꯎꯔꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯕꯦꯟ ꯃꯐꯝ ꯑꯁꯤ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯇ꯭ꯔꯦꯟ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯕꯦꯟ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯐꯝꯅ ꯉꯥꯏꯍꯥꯛ ꯎꯏꯊꯔꯝꯃꯤ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ ꯃꯪ ꯑꯁꯤꯗ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯕ ꯃꯈꯩ ꯄꯩꯁꯥ ꯂꯧꯊꯣꯛꯂꯝꯃꯤ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯁ꯭ꯇꯦꯁꯟ ꯑꯃ ꯌꯧꯔꯛꯄꯒꯤ ꯇ꯭ꯔꯦꯟ ꯑꯗꯣ ꯂꯦꯞꯄꯗ ꯕꯦꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯨꯝꯊꯍꯧꯔꯦ ꯕꯦꯟ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯈꯟꯅ ꯂꯥꯛꯄꯗꯨꯅ ꯃꯥꯁꯨ ꯌꯦꯡꯇꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯖꯤꯟꯁꯀꯤ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯕꯗ ꯑꯁꯦꯡꯕꯃꯛꯀꯤ ꯄꯩꯁꯥ ꯌꯥꯎꯔꯝꯂꯦ ꯕꯦꯟ ꯑꯃꯨꯛꯀ ꯍꯟꯅ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯌꯦꯡꯂꯝꯃꯤ ꯃꯁꯤꯗꯁꯨ ꯄꯩꯁꯥ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯂꯦ ꯃꯁꯤꯗꯒꯤ ꯕꯦꯟ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯣ ꯊꯥꯖꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯦꯟ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯃꯥꯅ ꯂꯧꯊꯣꯛꯅꯤꯡꯕ ꯄꯩꯁꯥ ꯂꯧꯊꯣꯛꯂꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ
ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯣꯞꯄꯤꯡ ꯃꯣꯜꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯤꯔꯣꯜ ꯈꯣꯡꯎꯞ ꯑꯇꯥꯡꯕ ꯂꯩꯔꯝꯃꯤ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯒꯤꯇꯔ ꯂꯩꯗꯨꯅ ꯂꯝꯕꯤꯗ ꯈꯣꯡꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯠꯂꯝꯃꯤ ꯑꯇꯥꯡꯕ ꯔꯦꯁꯇꯨꯔꯦꯟ ꯆꯪꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯔꯝꯃꯤ ꯃꯥꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯅ ꯆꯥꯕ ꯑꯇꯥꯡꯕꯁꯤꯡ ꯑꯗꯨ ꯈꯜꯂꯒ ꯆꯥꯔꯝꯃꯤ ꯕꯦꯟꯅ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯃꯛ ꯇꯥꯏꯕꯪꯗꯁꯨ ꯊꯣꯛꯂꯔꯦ ꯑꯁꯨꯝꯅ ꯕꯦꯟ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯄꯩꯁꯥ ꯂꯩꯔꯕꯁꯤꯕꯨ ꯍꯥꯏꯅ 5-star ꯍꯣꯇꯦꯜꯗ ꯔꯨꯝ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯄꯥꯝꯖꯕ ꯀꯥꯔ ꯂꯩꯗꯨꯅ ꯏꯟꯖꯣꯏ ꯀꯌꯥ ꯇꯧꯔꯝꯃꯤ ꯕꯦꯟ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯑꯅꯥꯕ ꯍꯪꯂꯝꯃꯤ ꯃꯄꯥꯅ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯄꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯕꯦꯟꯅ ꯃꯄꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯃꯥ ꯀꯥꯏꯅꯈꯤꯕꯗꯒꯤ ꯃꯄꯥꯅ ꯃꯥꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁా तानबꯒꯤꯗꯃꯛ ꯃꯄꯥꯗꯒꯤ ꯂꯥꯞꯊꯣꯔꯛꯈꯤꯕꯅꯤ ꯕꯦꯟ ꯃꯄꯥꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯕꯦꯟ ꯃꯄꯥꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯐꯖꯕ ꯐꯤꯔꯣꯟ ꯁꯦꯠꯇꯨꯅ ꯑꯥꯔꯠ ꯒꯦꯂꯔꯤ ꯀꯧꯕ ꯃꯣꯜ ꯑꯃꯗ ꯂꯥꯛꯂꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕꯗ ꯄꯩꯁꯥ ꯄꯥꯏꯗꯦ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯔꯕꯅꯤꯅ ꯃꯇꯤꯛ ꯉꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯃꯅꯨꯡꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯣꯏꯔꯕ ꯃꯇꯨꯡ ꯅꯣꯕꯥ ꯀꯧꯕꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯃꯥꯡꯗ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯕꯦꯟ ꯅꯣꯕꯥꯗ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯖꯈꯤꯕꯅꯤ ꯉꯁꯤꯁꯨ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ ꯅꯣꯕꯥ ꯃꯥꯒꯤ ꯃꯄꯥ ꯀ꯭ꯂꯤꯟꯁꯀ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯕꯦꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯣꯕꯥ ꯕꯦꯟꯒ ꯋꯥꯔꯤ ꯁꯥꯔꯨꯔꯒꯦ ꯈꯟꯅ ꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯕꯦꯟꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯅꯣꯕꯥꯗ ꯗꯤꯅꯔ ꯑꯃ ꯏꯟꯚꯥꯏꯠ ꯇꯧꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯃꯣꯜꯒꯤ ꯃꯄꯥꯜꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯃꯃꯥꯟꯅꯕ ꯃꯥꯏꯜꯁꯀꯤ ꯌꯨꯝ ꯃꯄꯥ ꯌꯧꯔꯛꯄꯗ ꯕꯦꯟꯅ ꯃꯥꯏꯜꯁꯇꯒꯤ ꯄꯨꯁꯜꯂꯝꯕ ꯄꯩꯁꯥꯁꯤꯡꯗꯣ ꯆꯪꯁꯤꯟꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯟ ꯑꯃꯗꯤ ꯅꯣꯕꯥ ꯃꯤꯀꯨꯞ ꯈꯔ ꯏꯟꯖꯣꯏ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯅꯣꯕꯥꯒꯤ ꯃꯄꯥꯅ ꯅꯣꯕꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯣꯕꯥ ꯃꯄꯥꯅ ꯑꯩ ꯊꯤꯔꯛꯂꯦ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗ꯭रे ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯦꯟ ꯃꯃꯥꯟꯅꯕ ꯃꯥꯏꯜꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯖꯥꯗꯨ ꯌꯥꯎꯕ ꯖꯤꯟꯁꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯃꯥꯏꯜꯁꯅꯗꯤ ꯕꯦꯟꯒꯤ ꯋꯥꯔꯤꯁꯤꯗ ꯊꯥꯖꯔꯝꯗꯦ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯤ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯂꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯂꯤꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯖꯤꯟꯁꯇꯒꯤ ꯄꯩꯁꯥ ꯂꯦꯞꯇꯅ ꯂꯧꯊꯣꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯎꯕꯗ ꯃꯥꯏꯜꯁꯀꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯦꯟꯅ ꯃꯥꯒꯤ 5-star ꯍꯣꯇꯦꯜꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯄꯨꯔꯝꯃꯤ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯥꯏꯜ ꯊꯥꯖꯔꯝꯗꯕꯗꯣ ꯊꯥꯖꯕ ꯍꯧꯔꯛꯈꯤ ꯕꯦꯟꯅ ꯑꯁꯤꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯕꯦꯟꯅ ꯃꯥꯏꯜꯁꯇ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯍꯥꯏꯔꯝꯂꯒ ꯏꯔꯨꯖꯅꯕ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯃꯥꯏꯜꯁꯇꯤ ꯁꯣꯐꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯕꯦꯟ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯥꯔꯕꯥꯔ ꯇꯧꯕ ꯒ꯭ꯂꯤꯠꯁ ꯔꯨꯝꯒꯤ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯏꯜꯁꯄꯨ ꯐꯨꯊꯕ ꯍꯧꯈꯤ ꯕꯦꯟꯁꯨ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯕꯦꯟꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯒ꯭ꯂꯤꯠꯁ ꯄꯟꯊꯕ ꯇꯧꯗꯅ ꯕꯦꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯒ꯭ꯂꯤꯠꯁꯅ ꯃꯈꯣꯏꯕꯨ ꯐꯨꯔꯤꯕꯒꯤ ꯃꯔꯝꯗꯤ ꯕꯦꯟꯅ ꯅꯣꯕꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤꯗꯃꯛ ꯒ꯭ꯂꯤꯠꯁꯅ ꯕꯦꯟꯗ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯅꯣꯕꯥꯒ ꯅꯪꯒ ꯍꯦꯛ ꯎꯅꯔꯝꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯟ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯕꯥꯔꯗ ꯆꯠꯂꯒ ꯕꯤꯌꯔ ꯊꯛꯂꯨꯁꯤ ꯍꯥꯏꯅ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯕꯦꯟ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯅ ꯕꯤꯌꯔ ꯍꯦꯟꯖꯤꯟꯅ ꯊꯛꯆꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯟꯅꯕꯒꯤꯗꯃꯛ ꯕꯥꯔꯗꯒꯤ ꯊꯣꯛꯂꯛꯂꯒ ꯕꯦꯟꯒꯤ ꯀꯥꯔꯗ ꯇꯣꯡꯈꯠꯂꯝꯃꯤ ꯕꯦꯟꯅ ꯃꯃꯥꯟꯅꯕꯗ ꯍꯤꯗꯥꯛ ꯐꯨꯜꯗ ꯉꯥꯎꯔꯒ ꯉꯁꯤꯗꯤ ꯑꯩ ꯅꯣꯕꯥꯗ ꯊꯤꯅ ꯉꯥꯡꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯔꯝꯃꯤ ꯅꯣꯕꯥ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯒ ꯕꯦꯟꯅ ꯌꯥꯝ ꯁꯥꯎꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯅꯪꯅ ꯒ꯭ꯂꯤꯠꯁꯇ ꯑꯩꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯂꯒ ꯂꯥꯛꯍꯟꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯅꯣꯕꯥꯗꯤ ꯍꯥꯏꯗꯕ ꯑꯁꯦꯡꯕꯅꯤꯅ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯩꯅ ꯅꯪꯒꯤ ꯂꯩꯐꯝ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯀꯟꯅ ꯁꯦꯡꯗꯣꯛꯆꯔꯝꯃꯤ ꯕꯦꯟꯗꯤ ꯍꯤꯗꯥꯛ ꯉꯥꯎꯃꯟꯈꯤꯕꯅ ꯅꯣꯕꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯐꯣꯟ ꯀꯛꯊꯠꯂꯝꯃꯤ ꯃꯃꯥꯟꯅꯕ ꯃꯥꯏꯜꯁꯅ ꯚꯥꯏ ꯉꯁꯤꯗꯤ ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ ꯍꯥꯏꯅ ꯊꯥꯒꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯃꯤꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯈꯥꯏꯕ ꯃꯥꯐꯤꯌꯥ ꯒꯦꯡ ꯁ꯭ꯇꯦꯐꯦꯟ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯇꯨꯅ ꯕꯦꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯥꯏꯜꯁꯄꯨ ꯅꯝꯐꯨꯗ ꯐꯥꯗꯨꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯕꯦꯟ ꯑꯃꯗꯤ ꯃꯥꯏꯜꯁ ꯄꯩꯁꯥ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯕु ꯐꯥꯔꯤꯕ ꯒꯦꯡꯁꯤꯡ ꯑꯗꯨꯗ ꯍꯜꯂꯒ ꯀꯔꯦꯝꯅꯔꯝꯃꯤ ꯁꯣꯝꯗꯗꯤ ꯄꯋꯥꯔ ꯋꯥꯡꯅ ꯀꯥꯞꯆꯤꯟꯈ꯭ꯔꯕꯅꯤꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯑꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯗꯨꯅ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯗꯤꯖꯥꯔꯠ ꯂꯩꯉꯣꯏꯒꯤ ꯂꯝ ꯑꯣꯏꯕ ꯑꯍꯥꯡꯕ ꯀꯅꯥꯁꯨ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯏꯉꯛ ꯉꯛꯂꯒ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯂꯧꯊꯣꯛꯂꯦ
ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯋꯦ ꯇꯥꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯍꯧ ꯃꯥꯏꯜꯁꯅ ꯕꯦꯟꯗ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯕꯦꯟꯗꯤ ꯅꯣꯕꯥꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯥꯏꯜꯁꯅ ꯅꯣꯕꯥꯗ ꯐꯣꯟ ꯇꯧꯏ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯂꯧꯔꯒ ꯄꯨꯂꯤꯁꯇ ꯇꯧꯔꯝꯃꯤ ꯃꯥꯏꯜꯁ ꯃꯁꯥꯗ ꯇꯦꯟꯁꯟ ꯂꯩꯔꯕꯅꯤꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯂꯣꯀꯦꯁꯟ ꯍꯪꯂꯛꯄꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯅ ꯈꯨꯝꯂꯝꯃꯤ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯐꯣन ꯀꯛꯈ꯭ꯔꯦ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯡꯅ ꯂꯥꯛꯄ ꯍꯧ ꯑꯁꯨꯝꯅ ꯃꯈꯣꯡꯅ ꯂꯥꯛꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯊꯦꯡꯅꯔꯦ ꯃꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯕꯦꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯃꯃꯥ ꯑꯇꯣꯝꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯐꯤꯕꯝ ꯍꯪꯂꯝꯃꯤ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯕꯦꯟ ꯃꯌꯨꯝ ꯌꯧꯒꯗꯕ ꯕꯁ ꯑꯃꯗ ꯃꯥꯏꯜꯒ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯕꯦꯟ ꯃꯄꯥꯒ ꯎꯅꯔꯦ ꯃꯄꯥ ꯑꯁꯦ ꯑꯔꯨꯕ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯑꯅꯥꯕ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯄꯥꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯈꯔ ꯍꯤꯡꯂꯝꯂꯒ ꯁꯤꯈ꯭ꯔꯅꯤ ꯈꯟꯕꯗ ꯕꯦꯟ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ ꯕꯦꯟꯒꯤꯗꯤ ꯃꯄꯥꯅ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯄꯥꯒ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯂꯩꯃꯤꯟꯅꯔꯝꯂꯒ ꯃꯄꯥꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯦ ꯒꯥꯔꯤ ꯊꯧꯅ ꯕꯦꯟꯅ ꯃꯥꯏꯜꯁꯇ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯔꯨꯝꯗꯣ ꯃꯈꯣꯏꯅ ꯈꯪꯂꯕꯅꯤna ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯊꯕꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯈꯔ ꯅꯪꯒꯤꯗ ꯂꯩꯔꯒꯦ ꯂꯦꯞꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯏꯜꯁꯁꯨ ꯕꯦꯟꯒꯤ ꯈꯜꯂꯒ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯃꯥꯏꯜꯁꯀꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯥꯏꯜꯁꯀꯤ ꯌꯨꯝ ꯌꯧꯔꯒ ꯔꯨꯝꯗ ꯆꯪꯁꯤꯟꯕꯗ ꯅꯣꯕꯥꯁꯨ ꯍꯥꯟꯅꯅ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯂꯦ ꯅꯣꯕꯥ ꯂꯩꯔꯝꯕ ꯎꯕꯗ ꯃꯥꯏꯜꯁꯅ ꯕꯦꯟꯗ ꯌꯥꯝ ꯁꯥꯎꯅ ꯅꯣꯕꯥꯕꯨ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯅꯣꯕꯥꯒꯤ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤꯅꯤ ꯁ꯭ꯇꯦꯐꯦꯟꯒꯤ ꯒꯦꯡ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯗꯣ ꯃꯥꯒ ꯎꯅꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯂꯦꯞꯂꯣꯏ ꯍꯥꯏꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯃꯥꯏꯜꯁꯅ ꯐꯅ ꯁꯥꯎꯅ ꯍꯥꯏꯔꯕꯁꯨ ꯕꯦꯟꯅꯗꯤ ꯅꯣꯕꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ ꯃꯥꯏꯜꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯊꯔꯝꯃꯤ ꯃꯇꯝ ꯈꯔꯇꯪꯗꯤ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯕꯦꯟꯒꯤ ꯋꯥꯍꯩꯗ ꯃꯥꯏꯜꯁ ꯌꯥꯔꯝꯗꯕꯗꯣ ꯌꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯕꯦꯟ ꯑꯃꯁꯨꯡ ꯅꯣꯕꯥ ꯏꯟꯖꯣꯏ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯕꯥ ꯕꯦꯟꯒꯤ ꯖꯤꯟꯁꯀꯤ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯨꯕꯗ ꯄꯩꯁꯥ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯨꯝꯕꯗ ꯂꯦꯞꯇꯅ ꯄꯩꯁా ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯅꯣꯕꯥ ꯌꯥꯝ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯄꯣꯀꯦꯠ ꯑꯁꯤꯗ ꯑꯗꯨꯝ ꯄꯩꯁꯥ ꯌꯥꯎꯔꯝꯂꯤꯕꯅꯣ ꯑꯩꯅ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯍꯨꯝꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯍꯥꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯟꯅ ꯃꯥꯒꯤ ꯖꯥꯗꯨꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯕꯦꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯣꯕꯥ ꯑꯃꯗꯤ ꯃꯥꯏꯜꯁ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯀꯦꯁꯤꯅꯣ ꯍꯥꯏꯕꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗ ꯆꯠꯂꯒ ꯕꯦꯟꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯀꯦꯁꯤꯅꯣ ꯁꯥꯟꯅꯔꯒ ꯗꯕꯜ ꯇꯥꯜꯂꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ ꯅꯣꯕꯥ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯗꯦ ꯀꯦꯁꯤꯅꯣ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯗꯤ ꯃꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯅꯨꯄꯤ ꯑꯃꯅꯤ ꯕꯦꯟꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯔꯗꯨꯅ ꯐꯖꯕ ꯐꯤ ꯁꯨꯠ ꯁꯦꯠꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝ ꯅꯥꯟꯅ ꯀꯦꯁꯤꯅꯣ ꯃꯐꯝꯗ ꯂꯥꯛꯂꯦ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯒ ꯀꯦꯁꯤꯅꯣ ꯒꯦꯝ ꯃꯈꯜ ꯀꯌꯥꯃꯔꯣꯝ ꯁꯥꯟꯅꯔꯝꯃꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯇꯥꯜꯂꯝꯃꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯗ ꯑꯍꯥꯎꯕ ꯑꯇꯥꯡꯕ ꯀꯌꯥ ꯆꯥꯗꯨꯅ ꯄꯥꯔꯇꯤ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯒ꯭ꯂꯤꯠꯁꯀꯤ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯄ ꯕꯦꯟꯅ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯕꯦꯟꯅ ꯅꯣꯕꯥꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏꯅ ꯎꯔꯣꯏꯗꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯂꯦ ꯕꯦꯟ ꯂꯝꯕꯤꯗ ꯂꯥꯛꯅ ꯃꯉꯣꯟꯗ ꯖꯥꯗꯨ ꯌꯥꯎꯕ ꯖꯤꯟꯁ ꯄꯤꯔꯝꯕ ꯑꯉꯥꯎꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝ ꯂꯥꯞꯅ ꯎꯔꯝꯃꯤ ꯕꯦꯟ ꯌꯥꯝ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯝꯗꯥꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦꯟꯈꯤꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯃꯐꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯦꯒ ꯑꯃ ꯇꯥꯍꯧꯕ ꯊꯦꯡꯅꯔꯦ ꯕꯦꯒ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯖꯤꯟꯁ ꯈꯔ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯃꯁꯤ ꯎꯕꯗ ꯅꯣꯕꯥꯅ ꯕꯦꯒ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯁꯤ ꯖꯤꯟꯁꯁꯤꯡ ꯑꯁꯤ ꯖꯥꯗꯨ ꯌꯥꯎꯕ ꯖꯤꯟꯁ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯜꯁꯀꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯥꯏꯜꯁꯀꯤ ꯌꯨꯝ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯖꯤꯟꯁꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯁꯦꯠꯆꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯋꯥꯔ ꯌꯥꯎꯕ ꯖꯤꯟꯁ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯟꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗ ꯐꯣꯟ ꯇꯧꯔꯒ ꯃꯄꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯍꯪꯂꯝꯃꯤ ꯁꯣꯝꯗꯅ ꯒ꯭ꯂꯤꯠꯁꯀꯤ ꯒꯦꯡ ꯀꯥꯡꯕꯨꯅ ꯕꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯎꯍꯜꯂꯛꯏ ꯕꯦꯟꯅꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯕꯦꯟꯒꯤ ꯐꯣꯟꯗ ꯒ꯭ꯂꯤꯠꯁꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯃꯥꯒꯤ ꯃꯄꯥ ꯀꯤꯠꯅꯦꯞ ꯇꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯎ ꯍꯥꯏꯔꯕꯗꯤ $6 ꯕꯤꯂꯤꯌꯟ ꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯄꯋꯥꯔꯒꯤ ꯖꯤꯟ ꯁꯦꯠꯂꯕꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯗꯤ ꯍꯌꯦꯡ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯀꯔꯝꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯊꯥ ꯁꯥꯅ ꯅꯣꯕꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯅꯣꯕꯥꯅ ꯕꯦꯟꯗ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯕꯥꯒꯤ ꯃꯄꯥꯗ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯍꯥꯟꯅ ꯌꯧꯍꯜꯂꯝꯃꯤ
चिठी असी नोबागी मपाना हांगदोक्तुना पाबदा बेनकी ममा मपा ग्लिट्सना फाजिनदुना थंगख्रे मखोइबु थादोक्नबा पैसा पियो हाइरक्ले अदुना mateꯡ खरा पांगबियो हाइना चे अदुदा इरम्मी बेन नोबा अमति माइल्स लोइनना नोबागी मपागी लैफम ताना लागे नोबागी प्लानगी मतुंग इन्ना मकोई गारी मनुंगदा लैहौरगा बेन खक्ता मपागा उनरुनबा चंगहलम नोबागी मपागी मनाक यौबगा पैसा खरा पुगे आइगी फैमिली लौथोक्नबा हाइना हाइजरा नोबागी मपाना बेनगी हाइजबदो यारमदे अदुदगी बेनना अमुक नोबा अमति मागा पत्तना नुंसिने पुंसी चुप्पा नोबाबु नुंगाइना थंगनी प्लीज आइगी mateꯡ असे अमुक्ता पांगबियो हाइना हंजिन हंजिन रिक्वेस्ट तौरम बेनगी वही ताबदा नोबागी मपा नुंगुमना कलंबा थमोइदो पेथरम अदुदगी नोबागी मपाना बेनदा करिगुम्बा नंगना आइगी इसानुपी नोबाबु थीना तौरबा थमोइ काइहल्लबती नुमित्तुदा नंगी पुंसी अरोइबु ओइगनी हाइरदुना बेनगी रिक्वेस्ट अदो एक्सेप्ट तौ नाकन अमदना नोबा अमदि माइल्स बेनगी युमदा गैंग सिंग लैबा अदुदा यौसिलगले नोबा थोंग मनाक तंगसिनदुना थोंग थिलम्मी अदुदगी गैंग अमना थोंग हांगनबनी हाइदुना थोंग मनाक तंगसिलै थोंग मपा हेक यौसिलकबगा नोंमैना कापदुना गैंग नुपा अदो हलम्मी मिकुक खरा नोंमै कापनरबगी तुंगदा नोबा लाइबक कीबदगी ग्लिट्स की मकुत्ता ताखे ग्लिट्स ना नोबाबु फारगा कार अमदा मफम असि थादोक्तुना पूरगा चत्रे सोमदना नोबागी मपाना ग्लिट्स पैसा मयाम पियो हाइरि बसि करिगिनो हाइना वखल खलमी मातांग असिदा बेनना खंगजबा मखै हाइरमी ग्लिट्स नंगी मखादा थबक कुइना तौरकपा दो पामदबगी हाइरकपा माल यामलबा पैसा अदु फंगलबदी नंगु नंगी लीडर ओइबगी सिट्टगी चिंगथरगा माफिया गेंग पुम्नमक्की मकोक माना ओइनबु होनरकपनि हाइना हाइरमी असुमना वारी सारिङै ग्लिट्स नोबाबु पूरगा मखोइगी मनाक्ता यौसिलगले नोबागी मपा अमदि ग्लिट्स नोंमै सातोक्नदुना नमनरब ग्लिट्स ना हाइरकलमी करिगुम्बा आइना हाइखिबा सेनफम अदो हौजिकमक पीद्रबदी नोबासु हाटकनी बेनगी ममा मपासु हाटकन लेमना अमत थारोय हाइना हाइरकलम असुमना इन्नरगा लैरिङै नोबागी मपागी गेंगसिंग तुना यांगना यौसिलक्तुना ग्लिट्स की मतुंगलोमदगी नोंमैना कापगा हाटक्रे नोबा अमदि बेन चेंसिनदुना मपागी ममांगदा नुंसिना कोनसिलम अदुगा नोबा मपागी मनाक्ता अमुक चेंसिनदुना मपा मचा नुंसिना कोलम हौजिकती बेनगी मपा ममासु कनबा ngamhore अरोइबदा बेन नोबा अमदि माइल्स मकोइ अहुम समुद्र मपानदा कोइबा लाक्तुना एन्जॉय तौदुना लैरम बेन मागी पावर याउबा जीन्स अदोक्लगे हाइना पिरेप तौरम्मी मरम असिना बेन मागी जीन्स अदो पाइरगा समुद्रगे इसिंगदा लाक्तन लंगथोक्लम्मी बेन लंगथोकिबा जीन्स अदो अवांगबा मथक्तगी पाइथरकपदुना माइल्स की ममांगदा तरम माइल्स इंगकनकना याम हराउना जीन्स अदुबु खुंजिनगे हाइना मनाक तमना संगसिलम मनाक यरोमदाय मसक खंगदबा नुपा अमना हाना खुंदुना पूरगा चेनख्रे असुमना फिल्म असिसु मतांग असिदा लोइसिनख्रे मयामना नुंसिबिदुना चैनल असिबु मतम चुप्पदा सपोर्ट तौबियु अमदि नुंसिबियु हाइजरी मथंगी वीडियो अमुक नाइबिरमु ngasiगी ओइनदी मयामदगी बिदाय लौजरी थैंक यू ऑल